Eikhoi maselgi nungsinadaba kanglo furup ki khenaba tongana thamlaga Manipur kannaba Eikhoi Amatani khanduna punsinba Ngamdragadi Manipur Kanba Ngamloi kunai asi maning halakani punna mangminarakani haina United Committee Manipur UCM gi President YK Diren na phongdokhrei ngasi United People's Front Manipur UPF na mapumoiba thodang loduna Maras Gambir Singha Memorial Committee MGSMC Chandrapur Manipur Youth Front of Assam MYFA Maifa Amadi Apunba Khungang Mapan Chaukhatlup Vans Kandi Apun Lufka Kusham Naraga Maras Gambir Singha Amadi Narasingha gi Ningsing Fambak Amadi Manipur Levy Museum Ama Sangavagi Thoram Pangtokhrei Sahi Taret Kuntak Kibagi Ningsing Thoram gi Manung Chana Chatharakpa Thoram Asida Assam gi Kasar District ki Manung Chaliba Chandrapur da Leiriba Manipur Levy Lampak ta Pangthokkiba Thoram aduda Nat ki Oiba Thoram Kaya Sutpaga Loinana UPF ki Thomi Singna Pauzal Puba Khongchet Amasu Satki Thoram aduda UCM gi President YK Diren na Haikibada Manipur da Khundaminariba Furup Singh Choina Tariba Manipuri Singhi Marakta Nungainadaba Leirambadi Yai Adubu Manipur gi Apunbagi Saktam gi Damak Lepminaba Manipur kannaba Honarakpa Matamda Eikhoi gi Nungai Nadava Kauthokuna Punna Lepminaba Changi Mayama Lemia, I Munga to Munga, Kenaba Mayama Lemia, Yakinaba Minaba, Mayama Lemia, but do not kind of Tombiraka, Lepaki, which you do the Punas and Ministry, I say, Amiam, the Kumse. Punas and Minaba, long dividing, I will say, Mango, the Kedonis, and Chimbo, Punai, Kunju, Wapun, and but the Punamu Tabu Apun Wakolo, Mang the Sunsin Minako, Punamino, you can I to the lady, I walk on the Makan, the